Ngasigi wari asi chahi 33 fariba jigar koba nupa masa amada thokiba asengba wari ni. Yamna kanna honarba matungda mahaki admission Delhi ki University da fanglami maramaduna jigar yamna haraurami. Jigar mapunsigi ahanba oina mahaki khongang adudagi mapan thoklaglami amadi Delhi da laklami maramaduna mafamadu mangondadi anobo oirami. Jigar budhi yamna faba satrama oirami adubu mahak Hindi medium ki satrama oibana English ta yamna solami. Professor singna college ta anamba lairik takma matamda English ta taklami. Maramaduna mahakna lecture khudingmak phone da record tawduna thamlami. Amadi you koba app sama sijanaduna mahakna record tawrikliba lecture sing adu Hindi voice ta onthoklaga tarami amadi yamna laina lecture sing adu khangba ngamlami. Maramaduna tapna mahake English su yamna faraklami. Jigar ayamba matamda library da famduna lairik paduna leirami. Adubu jigar na nongma library ki sale dagi lairik ama lokthokpada sale adugi nakalomda ikhang khangutana yamna akibagi saktam moiba nupi amagi masagama uba fangki. Mado ubada jigar ki manduna yamna kanna laukhi amati makhutagi lairik adu nathoktuna lemai thakta takhi. Jigarna lawai khonjal adu tabada library aduda lairamba nupi masama mahaki manakta changlaktuna kaidaure haiduna hanglakhi. Maduda jigarna maning lethuklaga yengkhi. Adubu jigarna nupi masadu ubada munna yengduna tumina leptuna leikhi. Maramdi nupi masadu aduki matikta fajarami amadi jigar nupi masadu ubada pungaw ngawkhi. Nupi masaduna jigarda amukasu kaidaure haiduna hangkhi. Maduda jigarna no fet tawraga kaisam tawdeda haina haiki amadi makoyani wari sanaba hauki. Makoyani nungtigi library da unaba haurakhi amadi punna faminaduna lairik paminabasu haurakhi. Tapna jigarna nupi masadubu thamoi sengna nungsiba haurakhi. Adubu nongmai khangkhangudana nupi masadu khangmang mangki. Numit kaya haukrafau nupi masadu library da sungu uraktabadagi jigarna nupi masadubu college da koiti thiki adubu fangba koba lekhide. Yamna ngakpadi jigarna kanna thijalaba matungda nupi masadu college adu da tamde haibasi mahakna khangba ngamki. Jigarna madu khanglaklaba matungda librarian adugi manakta chatuna mahaka nungtigi faminaduna lairik pariba nupi adugi maming kari kawi amadi mahak kadaida fangani haina hangki. Adubu librarian aduna jigarda nanga faminaduna lairik paba nupidi aina sungu ukhide haina hairakhi. Librarian aduge wahai adu tabada jigar pungakhi adubu ikhang khangutana maninglomdagi jigarbu nupi adugi khonjelda kaurakhi. Khonjel adu jigarna ahanba nupi aduga library aduda unakhiba mafam adomdagi oina takhi. Jigarna mafam aduda chatuna yengbada nupi masadu sel romda mamai onsinduna leptuna leiramba ukhi. Maduda jigarna nupi masaduda nang kanano haina hangki adubu nupi masaduna karimata khumdana tumina leptuna leikhi. Adubu jigarna kina nupi masadugi manakta changsilaga amukasu nang kanano haina hangki. Maduda nupi masaduna maning lethoklaga yenglaki adubu nupi masadugi saktam adu bhut nupi amagi saktam mama oina ukhi madu ubra jigar kimanduna lemai thakta wanthaduna takhi. Numit adudagi jigarna library da sungchat chatkide. Maramdi jigarna library aduda nupi masa amagi thawai ama bhut onduna lei haibasi mahakna khangba ngamkhi. Jigarna yamna kanna request tawraba matungda mahaki college du sindoktuna atopa college amuda admission budi fangkhre. Adubu ngasi pabo mahagna nupi masadu gi saktam adu kawa ngamdaduna leiri. Facebook ta Manipuri horror story gi Facebook page fu follow tawiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amamda tawiramu. Mathangi video da amuk unarasi habisga loinana yangkopam loyangan bana mayam pamna mukti kainabagi yathang nizari.